ꯑꯁ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯃꯥꯟꯅꯕ ꯇꯥꯖꯅꯍꯜꯁꯦ ꯑꯃꯨꯛ ꯂꯩꯔꯦꯅꯦ ꯃꯥꯅ ꯑꯃꯨꯛ ꯇꯥꯆꯧꯗ ꯇꯝꯃꯗꯤ ꯑꯁ ꯊꯣꯏꯕꯤ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯤꯗꯣ ꯑꯩꯅꯤ ꯃꯤꯅ ꯎꯔ ꯐꯖꯗꯤꯌꯦ ꯆꯠꯁꯤ ꯂꯥꯎ ꯑꯁ꯭ꯋꯥꯏꯗ ꯆꯥ ꯑꯃ ꯊꯧꯁꯤ ꯂꯥꯎ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯄꯨꯡ ꯌꯥꯝ ꯉꯜꯂꯤꯗ 12:30ꯗ ꯇꯥꯗ ꯉꯥꯏꯔꯦ ꯑꯗꯣꯝꯗ ꯀꯥꯈꯠꯂꯣ ꯀꯩꯅꯣ ꯁ꯭ꯋꯥꯏ ꯈꯥꯝꯗꯣꯏ ꯇꯧꯔꯤꯁꯤꯕꯣ ꯆꯥꯗꯣ ꯁꯤꯗ ꯊꯛꯁꯦꯅ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯁ ꯀꯨꯏꯔꯣꯏꯗ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨꯔꯁꯤ ꯑꯁ ꯁꯤꯗꯗꯤ ꯍꯩꯅꯗꯦꯍꯦ ꯍꯦꯔꯥ ꯀꯩꯗꯧꯋꯦꯒꯦ ꯂꯥꯛꯑꯣ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯀꯨꯝꯗꯔꯣ ꯀꯨꯝꯗꯔꯣ ꯑꯁ ꯂꯥꯛꯑꯣ ꯀꯨꯝꯗꯔꯣ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯁꯤꯕꯨ ꯃꯤꯅ ꯆꯪꯅꯗꯕ ꯃꯐꯝ ꯂꯥꯛꯑꯣ ꯃꯌꯥꯝ ꯂꯣꯏ ꯆꯪꯅꯔꯤ ꯉꯥꯛꯇꯅꯤ ꯂꯥꯛꯑꯣ ꯀꯨꯏꯔꯣꯏ ꯃꯤ ꯆꯥ ꯑꯃ ꯊꯛꯑꯒꯅꯦ ꯌꯨꯝꯗ ꯐꯠ ꯆꯠꯂ ꯂꯣꯏꯔꯦ Tamu kaya sih? ꯊꯣꯏꯕꯤ ꯀꯩ ꯆꯥꯁꯤꯒꯦ ꯑꯃ ꯍꯦꯛꯇ ꯌꯥꯏꯗ 이모 오믈렛 ꯑꯅꯤꯒ ꯀꯣꯐꯤ ꯑꯅꯤ ꯈꯛꯇꯒ ꯄꯤꯌꯨꯕ Yang tamu. ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯅꯪꯅ ꯆꯥꯅꯤꯡꯉꯤꯈꯩ ꯄꯤꯖꯗꯣꯏꯅꯤ ꯇꯥꯖꯅꯍꯜꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯃꯃꯨ ꯄꯨꯁꯜꯂꯛꯎ ꯄꯪꯍꯥꯏꯗ ꯍꯥꯏ ꯅꯣꯏ ꯇꯥꯆꯧꯁꯨ ꯈꯪꯕꯅꯤ ꯄꯥꯈꯪ ꯑꯔꯤꯕ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯗꯨꯅꯤ ꯇꯥꯖꯅꯍꯜꯗꯤ ꯊꯕꯛꯁꯨ ꯇꯧꯔꯦ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯄꯥꯡꯊꯣꯛꯄꯤꯔꯣ ꯀꯩꯅꯣ ꯀꯗꯥꯏꯗꯩ ꯄꯥꯡꯊꯣꯛꯇꯣꯏꯅꯣ ꯅꯨꯄꯤꯁꯨ ꯂꯩꯁꯨ ꯂꯩꯇꯅ ꯑꯗꯨꯅꯕꯨ ꯏꯀꯥꯏ ꯈꯪꯗꯒꯩ ꯅꯉꯣꯟꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯩꯁꯤꯅꯤ ꯁ꯭ꯄꯣꯔꯠꯁꯅꯦꯅ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯁꯥꯟꯅ ꯂꯩꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ITBPꯒꯤ ꯁꯤꯀꯨꯔꯤꯇꯤꯁꯨ ꯑꯃꯨꯛ ꯑꯣꯏꯁꯜꯂꯦ ꯀꯔꯝ ꯀꯥꯟꯗ ꯃꯇꯝ ꯐꯪꯗꯅ ꯅꯨꯄꯤ ꯀꯣꯏꯔꯨꯗꯣꯏꯅꯣ ꯊꯣꯏꯕꯤ ꯀꯣꯐꯤ ꯊꯛꯁꯤ ꯊꯣꯏꯕꯤ ꯀꯣꯐꯤ ꯊꯛꯑꯣ ꯅꯪꯒꯤ ꯁꯦꯡꯒꯝꯗꯣ ꯑꯊꯣꯛꯄ ꯄꯥꯝꯃꯨꯔꯤꯔꯣ ꯀꯗꯥꯏꯅꯣ ꯑꯩ ꯄꯥꯏꯕꯤꯒꯦ ꯌꯥꯅꯤꯗ ꯌꯥꯝ ꯄꯥꯝꯃꯨꯔꯒꯅ ꯅꯪꯅ ꯊꯛꯏꯉꯩꯗ ꯑꯩꯅ ꯑꯃꯨꯛ ꯁꯥꯏꯕ ꯑꯩꯅ ꯊꯛꯏꯉꯩꯗ ꯅꯪꯅ ꯑꯃꯨꯛ ꯁꯥꯏꯕ ꯌꯥꯕ꯭ꯔꯣ ꯃꯗꯨ ꯇꯧꯍꯣꯏꯗꯦꯗ ꯀꯩꯗꯧꯕꯩ ꯇꯧꯍꯧꯔꯣꯏꯗꯣꯏꯅꯣ ꯑꯩꯅ ꯆꯠꯈꯤꯕꯗ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯄꯨꯈꯤꯒꯦ ꯇꯧꯕ ꯑꯦ ꯑꯋꯣꯏꯕ ꯑꯣꯏꯅ ꯍꯥꯏꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠꯁꯤꯗꯤ ꯃꯍꯤꯛ ꯃꯇꯥꯏꯒ ꯌꯥꯝ ꯄꯛꯑꯝꯒꯅꯤ ꯑꯗꯨꯅ ꯈꯨꯠꯁꯦ ꯊꯦꯡꯅꯗꯕꯤꯗ ꯑꯣꯏꯅ ꯂꯧꯒꯦ ꯊꯣꯏꯕꯤꯗꯣ ꯉꯁꯤꯗꯤ ꯂꯥꯛꯀꯅꯤ ꯊꯥꯖꯔꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯍꯦꯔꯣꯁꯤꯅ ꯃꯁꯥꯅ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯖꯔꯒꯦ ꯍꯥꯏ ꯀꯥꯟꯗꯗꯤ ꯃꯥ ꯊꯣꯏꯕꯤꯕ ꯊꯣꯏꯕꯤꯗꯣ ꯂꯥꯛꯑꯣꯏꯗꯕꯅꯤ ꯍꯣꯏꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯃꯔꯨꯞ ꯅꯪ ꯃꯣꯅꯣꯗ ꯑꯗꯨꯝ ꯇꯥꯍꯧꯔꯗꯧ ꯃꯥꯜꯂꯦꯕꯨ ꯃꯤꯅ ꯂꯧꯈꯠꯂꯝꯅ ꯇꯣꯔꯅꯤꯕꯨ ꯇꯥꯖꯅꯍꯜ ꯍꯩꯅꯗꯦꯕ ꯁꯦ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛ ꯑꯁ ꯍꯩꯅꯗꯦꯕ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣꯕ ꯁꯦ ꯁꯦꯕ ꯑꯁ ꯇꯣꯝ ꯂꯥꯛꯑꯔꯣꯏꯗ ꯆꯠꯂꯁꯤꯔ ꯃꯣꯏ ꯈꯨꯟꯗꯒ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅꯤ ꯃꯣꯏ ꯈꯨꯡꯒꯪꯗꯒ ꯆꯠꯂꯒ ꯍꯦꯛꯇ ꯎꯔꯁꯤꯔꯣ ꯍꯧꯖꯤꯛ ꯆꯠꯂꯝꯃꯣꯏꯗ ꯍꯌꯦꯡ ꯑꯃꯨꯛꯇꯒ ꯌꯦꯡꯉꯤꯁꯤ ꯍꯌꯦꯡ ꯊꯣꯛꯂꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯍꯌꯦꯡ ꯂꯩꯔꯤ ꯍꯌꯦꯡ ꯂꯩꯔꯤꯈꯩꯗꯤꯅꯦ ꯅꯪ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯅꯪ ꯃꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩ ꯄꯨꯈ꯭ꯔꯒꯦ
ꯃꯪꯗ ꯐꯥꯎ ꯃꯪꯂꯣꯏꯗꯕ ꯊꯕꯛꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯇꯥꯖꯅꯍꯜ ꯀꯩꯗꯧꯕꯩ ꯄꯥꯈꯠꯇꯣꯏꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯆꯠꯂꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇ ꯍꯦꯛꯇ ꯆꯠꯂ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯀꯌꯥꯝ ꯍꯔꯥꯎꯅꯤ ꯇꯥꯖꯅꯍꯜ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯤꯇꯪ ꯈꯨꯌꯧꯅꯃꯜꯂꯦ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯍꯧꯏ ꯑꯩ ꯆꯠꯀꯗꯕꯁꯨ ꯊꯥ ꯑꯃ ꯋꯥꯠꯂꯤ ꯀꯔꯤꯅꯣ ꯊꯥꯗꯨꯒꯤ ꯃꯅꯨꯡꯗꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯄꯥꯡꯊꯣꯛꯑꯒ ꯂꯣꯏꯔꯦ ꯁꯦ ꯆꯠꯁꯦ ꯅꯪꯒꯤ ꯏꯝꯕꯣꯏꯗꯔꯤ ꯇꯧꯐꯝꯗꯣ ꯑꯗꯨꯗ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒꯦ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯅꯣꯏ ꯏꯝꯕꯣꯏꯗꯔꯤ ꯃꯃꯥꯡꯗꯨꯗ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒꯦ ꯇꯣꯝ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯕ ꯊꯣꯏꯕꯤ ꯍꯣꯏ ꯏꯅꯦꯗꯣ ꯑꯗꯨꯗ ꯊꯣꯏꯕꯤ ꯆꯠꯈ꯭ꯔꯕ ꯆꯠꯇ꯭ꯔꯤꯕ꯭ꯔꯥ ꯑꯝꯇ ꯍꯪꯖꯤꯗꯅ ꯏꯅꯦꯗ ꯅꯠꯇ꯭ꯔꯁꯨ ꯊꯣꯏꯕꯤ ꯃꯆꯥꯗ ꯗꯥꯏꯔꯦꯛꯇ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ ꯉꯥꯟꯕ ꯈꯝꯕ ꯊꯣꯏꯕꯤꯁꯤꯗꯤ ꯅꯣꯡꯕꯥꯟ ꯄꯨ ꯆꯠꯈ꯭ꯔꯦꯅꯦ ꯆꯠꯂꯤ ꯆꯠꯇꯦ ꯉꯥꯡꯅꯔꯤꯉꯩꯁꯤꯗ ꯃꯤꯅ ꯂꯧꯈꯠꯄ ꯑꯃꯨꯛ ꯍꯥꯟꯈ꯭ꯔꯦꯅꯦ ꯑꯣ ꯃꯔꯨꯞ ꯉꯥꯟꯕꯒꯤ ꯏꯟꯖꯤꯟꯁꯤꯅ ꯗꯤꯖꯜꯒꯤ ꯑꯣꯏꯔꯝꯗꯅ ꯁ꯭ꯇꯥꯔꯠ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯣꯔꯦꯒꯤ ꯄꯦꯇ꯭ꯔꯣꯜ ꯕ꯭ꯔꯪ ꯂꯥꯎꯗꯅ ꯍꯥꯞꯀꯠꯂꯒ ꯆꯠꯈ꯭ꯔꯦꯗꯅ ꯑꯣ ꯃꯣꯅꯣꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦꯗꯅ Bima, Thoibi, nangbu na saga nungaitaba. Natti, ai khoi sida leibasibu nangbu nungaitabra ne. ꯑꯗꯨꯏ ꯅꯠꯇꯦꯗ ꯏꯗꯣꯝꯆꯥ ꯀꯩꯁꯨ ꯇꯧꯗꯦꯗ Nana nungaitraga ne, indomcha da hekta hayuko. Lao lo, sai singa chana ba tawsi lao. Yaripok Bazaar ki Tampa Market ta leiba Big Kitchen na Indian Chinese seafood items sing phangbigan. Yam hawe ekhoi su chari mayam su lengthen birktona mahaw amuktang yengbi. Chathok chasin khudong chadaba singi damakta home delivery service leizari makha da piriba contact number sida call tobi. Yaripok Bazaar da leiba Big Kitchen. Ibiyama, nasa ngamdrabro. ꯀꯩꯁꯨ ꯇꯧꯗꯦꯗ ꯈꯥꯇꯣꯟ ꯑꯩꯅ ꯊꯣꯛꯏꯉꯩꯗ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯂꯩꯔꯛꯀꯦꯅꯦ ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤꯌꯦ ꯑꯏꯪ ꯑꯁꯥ ꯍꯣꯠꯅꯕꯁꯤꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯅꯥꯒꯟꯕꯅꯤ ꯐꯔꯦ ꯐꯔꯦ Kaidore Thoibi nang handakti wakhan yam nungaitana uina. ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯁꯦ Thoibi nangbu khambagi wakhalda ngawduna leirabo.
Oi, nang phone ni che. Hello, ꯊꯣꯏꯕꯤ ꯑꯩꯅꯦ amta unase. Ay yumda leibase yam hainadreba. Satlaseba. ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯈꯣ ꯁꯥꯎꯅꯣꯕ ꯑꯩꯒꯤ ꯇꯣꯔꯅꯥꯃꯦꯟꯇꯣ ꯍꯧꯗꯧꯔꯦ ꯃꯦꯗꯜ ꯂꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯌꯥꯔꯦꯗꯅ Hoi, mai pakpo oibiyu. ꯊꯝꯃꯦ ꯊꯣꯏꯕꯤ Hey Guru, walk like an angi sagi ngaida. Pantau sakala mahapalum sama ilaw kira. May taining tau mo ang mahapya. Guru nang inasusing na tayo ng sapan malem lazy the paning. Nang makata ni kapon paning na sarupudi Guru nang hikuyan tamalik kaman bada iyan na pisik luan samdong hoy na sang Joseph na Ibungo! 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 Hey, liga iro. Ay di drama rehearsal tauri. Ay ite lagi ro leisam bio. Ibi ma, ima khoi lain hai. Phida buthoro. Ma, nang lairo. Lain, Ay lain. pida lautoge. Itay ma, nanaw no pido sabuk chatoki bani. Ay yung tu yung giroki. Hoi hoi. Biya ma, ima khoi cha ising char ga hankina ba sa hapsaluko. Hoi katon. Se. Nong mata lake khan bani. Ngai hakta sangdabani. Ngai hakta sangdabani na mase aina bharag por ine. Isa uning man khidana la ibani ne. Na si sina sune. Sasi haibadudane ibani hongnaraga la ibani. Nate, isahagi may thong sibu, maying itata na uida, nang bu nabra ne. Kaisu tawde da ima. Laifam ona da na tawri ni da. Ima, pao ipawnadabase yam nungaite. Phone ahongbang kata laigi. Sen kata pibiramo. Migi piramge na purakpa sense. Isagi phone lainaba piramba tare dana. Biya ma, nawa hindi sa krabda. Thaba khara sakadawba laina chatkre. Onthok thuna su sakre dago. Nang bu chana thakna ba kaimta tawkhidra bo haise. Khara tubaduda adum chakre dum cha. Yumdasu thaba khara chillena ai bulakna ba hairame. Oh. Hello. Lay. Ay pirage kedoroge. Hoy ne ay pirage re. As tombiya. Nang sida ay yak thasad badaw na. Sendo ay pirage kedoroge. Pare se nang thas daga usi lai tombi thama tombi ai lai se ꯊꯣꯏꯕꯤ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ Tasnahal thaba ama salubane.
ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯁꯤꯗ ꯑꯃꯨꯛ ꯂꯦꯞ ꯂꯩꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯂꯣꯏꯁꯤꯜꯂ ꯉꯥꯏ ꯂꯩꯔꯤꯁꯦ ꯅꯣꯏꯕꯨ ꯏꯟꯇꯔꯚꯤꯌꯨ ꯂꯧꯅꯤ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯍꯥ ꯁꯨꯇꯤꯡ ꯆꯠꯀꯗꯕ ꯂꯩ ꯈꯪꯕ ꯑꯗꯣ ꯆꯠ ꯂꯧꯊꯣꯛꯑꯒ ꯆꯠꯁꯤ ꯂꯥꯛꯑꯣ 온통로 빙그레다 ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯣꯏꯅ ꯍꯪꯒꯗꯕꯗꯣ ꯍꯪꯉꯨ ꯂꯥꯛꯑꯣ ꯑꯩ ꯈꯨꯝꯒꯦ ꯂꯥꯛꯑꯣ ꯇꯥꯏꯕꯣꯝꯆꯥ ꯑꯦ ꯊꯣꯏꯕꯤ ꯀꯔꯤ ꯂꯩꯔꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕꯅꯦ ꯀꯔꯝꯕ ꯏꯟꯇꯔꯚꯤꯌꯨꯅꯣ ꯅꯪꯅ ꯑꯃꯨꯛ ꯂꯧꯗꯣꯏꯁꯤꯅ ꯑꯩ ꯑꯥꯏꯁ ꯇꯤꯚꯤꯒꯤ ꯃꯤꯁꯨ ꯉꯥꯏꯗꯅ ꯂꯩꯔꯦ ꯑꯗꯨꯏ ꯅꯠꯇꯦꯗ ꯃꯤ ꯑꯃꯇ ꯍꯪꯒꯦ ꯇꯧꯕꯅꯦ ꯀꯅꯥ ꯇꯥꯏꯕꯣꯝꯆꯥ ꯍꯣꯏꯅ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯈꯪꯒꯜꯂꯦ ꯇꯧꯕꯅꯦ ꯇꯥꯁꯅꯥꯜ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯑꯣ ꯁꯅꯥꯍꯟ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤꯅꯦ ꯇꯨꯁꯤꯗꯒꯤ ꯁꯥꯅꯧꯅ ꯊꯦꯛꯆꯟꯈ꯭ꯔꯦꯗꯅ ꯒꯦꯠ ꯑꯁꯪꯕ ꯄꯥꯟꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗ ꯆꯪꯉꯒꯅꯦ ꯑꯗꯨꯝ ꯍꯪꯉꯣ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯃꯤꯠ 10ꯅꯤ 20ꯅꯤꯃꯨꯛ ꯐꯥꯔꯝꯃꯅꯤꯅꯦ ꯃꯥ ꯊꯕꯛ ꯃꯐꯝ ꯆꯠꯈꯤꯕ ꯑꯗꯣ ꯅꯪꯅꯦ ꯆꯪꯉꯒ ꯑꯝꯇ ꯍꯪꯉꯣ ꯑꯩ ꯆꯠꯂꯒꯦ ꯌꯥꯔꯅꯤ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯤꯂꯥ ꯍꯧꯔꯁꯤ ꯁꯅꯥꯍꯜꯅ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯕꯤꯈꯤꯕꯒꯦ ꯊꯣꯏꯕꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯝꯕ ꯆꯩꯊꯦꯡ ꯆꯩꯅꯥꯈꯣꯜ ꯐꯪꯈꯤꯕꯒꯦ ꯍꯥꯏꯕ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯈꯪꯂꯒꯅꯤ